Tungan-tungan social media account thagalakiba i-paw khara mayamda pizari. National Highway da illegal oiba mawngda kwa subari amadi alcohol sing Manipur tamna pusilakpa matamda lambi da lupa lakh tara kun fawba lawraba matung Manipur da thazalai haina sengdorakre asigumba illegal oiba thabak sing makha tana sathabidanaba mari leinaba singi pukning chingsinjari. Manipur Highway Project ki thabak khongjin langsinaba Governor na NHIDCL da poktak pikre. Manipur gi Governor Ajay Kumar Balana state asida paikhaliba highway project singi thabak khongjin langsinaba National Highway amadi Infrastructure Development Corporation Limited NHIDCL da poktak pikre haina India Today any da report tawrakre. Paw asina makha tarduna highway project asi loisinbagi deadline su lepthoknaba Governor na NHIDCL da khangankre hairi NHIDCL gi Executive Director MS Dewal na phongdorokpagi matung inna hauji paikhaliba highway project asigi scope amadi progress ki matangda sugaina Governor da pokdomki hairi NHIDCL na project asigi matangda thengnariba khudongsadaba singi matangda su marik chumba wafam sing Governor da khanganki haina paw asina makha tari United National Liberation Front na thadorokpa cherun amada Ground run thugai haiba wafam adu yumfam yaudaba aranba wafam ni Government of India amasung Government of Manipur amadi ULF kanakan anigi marakta sign tawnakiba peace agreement ki ground run bu Indian Central Force na ULF na thugai haina phongdorokliba adu yumfam yaudaba aranba wafam ni January 4 2025 ta da Hindu da phongdorokliba paw amada Indian Central Force sing na pirakliba report adu da yumfam oiduna Manipur gi Governor Ajay Kumar Balana phongdorokpagi wafam Indian Act National Security Act NSA 1980 panduna fazin gadabani haiba wafam adu aranba source da yumfam oiba aranba decision ni asigumba warep ama hektama kupthana thijinba tawdana lepthokpa asina Governor ama oibagi matik magun ethics integrity lekha tahanjare Governor Ajay Kumar Balana responsible governor ama oina leiriba conflict asi amicable solution puraknaba thabakti paikhatke khandana India government ka ULF ani gi marakta sathariba comprehensive political dialogue as supporters pi naba hotna riba haiba wahang asi thorakli masi oiraga di Manipur India political conflict asigi political solution purakpada asoba apanba oina thokani haibasi Governor Balana acknowledge tawbiyu ULF su Manipur gi haujik mayoknariba issue asida Indian gi sincerity adu kupna yenglaga leiri karigamba ULF na ground run thugairi hairagadi peace monitoring committee PCM da puthoroktuna wafam adu khanagadabani amadi madugi solution ama puthokminagadabani Kotuna Kangpokpi DC office solensin thamkiba adu hangdokre Committee on Tribal Unity Kotuna sathakiba khongjang gi saru ama oina Kangpokpi district ki deputy commissioner DC office ki solensin thamkiba adu authority singe yanaba purakpadagi Kotuna DC office so hangdokre Chhattisgarh da Naxal gi attack da Indian Army Jawan mapal Leikhidre Robin Mangam khwarapamna thagalakhiba post amada Ngarang loitang khunau da jor sanaba yen kauna ba fai fa de adu ada wathi warim khara hainaribadu eti sungaw yaude sigumba da yauksu yaukseloi dress mali haidana thogdo ama hek thokpada eti ni natragana mali haibiganu sauramdabadagi saurokani yu bender da paisa khaire eti ni hekta haibiba lambi da tata dagi namdana paisa lawre eti ni hekta haijan basi masi tawbiganu handakti fataba tawrumliba miyoi sing adu warak laroi da sa tariba eti mali hairiba miyoi sing adu oina sapsa na thabak tawgani Robin Mangangi atopa post amada Leiba asigi ining thongmak yauna nakal animangna yasinnakraba wafambu nathaiduna hauji amung nauna video conference tawduna etina lale haijagadabani hairibasi asoba irang amagi barton tawbani masi handokpiyu laluba khudingmak etina matam supade ikok nonjaduna khurumduna haijagani landaba thabaktadi inga asi kelabasu kok noloi